Asise Kampopi district menungda leba the Kampopi picnic spot ni mayamna haina makan picnic spot haibuduni ai caption title su mayamna khangnaramni ichen no Kuki singna nauna ngarang May 15 16 da Saramba bunker naga volunteer singna thukaibire masak budi khangde volunteer singsu Sidi Nagagi dukani khangma male thugaibiramde as madu yumdi phajana turine as tole di phajana thugaire he yam phai militant sing leredi kund leiba nupi angang sing chatok cha sing tawdo kal nungai roi dugim thakta atopa phurup sing nasu attack tawredi Kungi mi busu disturb tawni ko komudi loina thugaire koi naga sing budi peace loving community ni adu disturb tawbi danaba mayam da haijari thank you